eikhoigi tunglamchatki khallasi haiduna Maheiroi singya punba mipham amangase khomalapakta Maheiroi tarukna sinduna pangthokhre mipham adu Manipur University ki Department of History ki Professor Enjoy Kumar Singh Manipur University ki Center for Study of Social Exclusion and Inclusive Policy ki Associate Professor Dr. Thiam Bharat Singh Department of Political Science Danamanjuri University ki Associate Professor Dr. Arambam Noni Manipuri Students Federation ki President Hizam Rosan Democratic Students Alliance of Manipur के President Laisangthem Lamyanba Maitai, Kanglaipak Students Association के President Sukham Vidyananda, Students Union of Kanglaipak के President Ningombam Dhanakumar Maitai, Apunba Iraipak के Maheiroi Sinpanglup के President Oinam Nikarsan Yauna, Togan School College Taki Lakpa Yamlaba Maheiroi Kayana Sarukya Ke. मिफम असिदा लमदम असिगे येलोमी कल्लू मपान लमदगी चंगसिलक्लिबा मितोपसिंग मसक थिदोक्तुना मसागी मरमदमदा लेहनखिसि Manipur dagi narco terrorist sing marufuk na mutatlu haiba tongan warol iba play card kayasu sizunaki bagaloinina mipham asina Maheiroi singgi oiba warep kayasu lauki mipham asiga mari leinana lup taruk asige coordinator Laisangthem Lamyanban Maiteina hai lamdam asida hauze koirakliba phibam asida Maheiroi singna karamba firep laugani haibagi matangda Maheiroi sing tagi oiba mipham asi pangthokpani lamdam asigi miyamda tongan ba maikai dagi singna rakliba kayasi ngasi fauba ekhoi miyamna lepa leitana thengnaduna lakhiba lamdam amane masidas natana matung tarakpadasu thengnaduna leikigani hairaduna thokliba thodok wathok sing asi mayok nabangamnaba tungi yumbi oirakadoriba Maheiroi singna eikhoigi tunglamchatpu kannaba mangda taduna leiriba thodang sing karino haibasi khangba tangai fade yellow furup mang khigadra haibagi chingnaba leiriba khunai asigi matangda chunaba firep ama lauhounaba ngasigi mipham asi yamna maru oi haina makna makha takhe ngasigi mipham aduna iraibakta narco terrorist singna landarakliba asibu mapung fana maithiba piduna Manipur gi leimaidagi narco terrorism marufangna muthatuna yellow furup singbu kannanaba soknariba lan asida Maheiroi singna lofom thokpa thodang chapchana lominaba miraibakta lepa leitana changsilakliba mitop ki tsunami asidagi yellow furup singbu kannabagi damak Manipur da logi wangmada changsilakliba mitop singbu khandoktuna Halan kinabagi damak National Registers of Citizens chana hanaba changsiliba khongjangasi hena kansin hanba yellow furup sing kanba madi apunbagi saktam sagatpada Maheiroi ekhoina su achoba thodang lawba Manipur gi saktam da singna rakpa khudingmak mayok nabada Maheiroi ekhoina kathokpaga loinana thodang yaba haibana chingba warep sing yauna warep mapan su lauke